Delhi da kem tawribasing power da ngaubasingni makoina kem tawrabasu laingakta kaiba leiroi laisangthem Susindro Chief Minister N Biren Lusing balaingak asigi makhada chawkhot thaurangi thaba kaya paikhatle hauzik Delhi da chatuna kem tawriba MLA khara asi power crazy oiba power pamba power da ngaujaba chawkhot pathinthaba da mateng oigadaba miyoi singne Delhi da hauzik MLA khara na kem tawduna leiriba sina Manipur laingakta akaiba karisu piroi haina Public Health Engineering Department Consumer Affairs Food and Public Distribution Minister L Susindro na phongdokhre MLA Radhesyam amadi timna Delhi da kem tawduna leiri haibagi pau tari basigi matangda hangba wahangi pau khumpiraduna Minister L Susindro na hai MLA Radhesyam amadi MLA Karamsyam na media da thoglakpa paugi matungin na chairman ama oiraga amadi advisor ama oiraga Power P di haiba wafam palle adubu makhoida chairman ama oibada amade advisor ama oibada hena pigadaba power asi karino haiba wahang asi hangninge minister oiba phangdraga makhoigi daita kauthokpa asi ikai ningai ne haujik chief minister na paikhalagliba chawkhat thorang sing asibu lana haijinduna Delhi da kem tawriba MLA sing asidi thabak oina tawningba MLA minister ni haina laude makhoi asi power da ngauba power paigadabani haiba wakhalda leiba miyoi singne Power phangdragade chumna tawrabasu lana uhana bohanaba miyoi singne haujik chief minister na honari ba chawkhat thorang sing lana uhana ba makhoi na hotnai BJP gi process ama leijai process khudingmak kalaga Delhi da chalaga makhoi na hana khangnaramba miyoi khara unaraga karisu purakpa ngamloi asigumba niyom niti ase ngarang na hanta BJP yawrakpa miyoi na khangba ngamloi BJP kuina yawraklaba miyoi na khanggadaba nei Makhoi ki problem asi Manipur gi president gi khuthang da haiduna chatkadaba nei BJP gi ethics khangdana rajniti gi makhoi na yauriba dol gi niyom niti khangdana yawrakpada gi amade grassroots level dagi political gi oiba magun yawraktaba dagi ngasi gi asoiba si oibani haininge loinana mamang dagi hauna politics tawraklaba miyoi singnasu protocol khangdana nganglakpa yaure madu tabada nokningba phawe BJP gi di party gi principal gi makhada thabak khudingmak tawbanei MLA Karamsyam na chairman ama oiraga insult tawi haiba wafam adude protocol khangba watpadagi ni haininge maduda blame tawba adude nokningba wafam ne MLA Radhesyam ge kendrada water supply sabada MLA Radhesyam gi miyoida thika pidabagi thabak suba yaroi haiduna water supply loisinba ngamdana leire kendra chawkhatrabasu yai thika pidabadi yaroi haiba makhoi gi wakhalon ne isagi kendra gi chawkhat thorangda isana daita puduna Kanno honaduna siengadavane maduda chief minister na khudingmak pigadava natte isana bu thabak tawrabade power adum leibane TV media da lawba madde Delhi da chalaga kem tawba duna de kendra gi chawkhat thorang lakpa ngamloi kuki minister su kem tawba yawbra sugi matang asi karamna lawgani haibagi matangda hangba wahangi paukhumda L Susindro na hai Churachandpur dagi yawram gani haina khalle suspension of operation haibaside state manungi oiba wafam ne Adubu hana Assam Rifles na atopa state amadi leibake organization gi marakta makhoi gi khudong chanabagi damaksu tawnaramba ne adugumba su adubu Manipur ga atopa Manipur ge mapal gi organization ga tawpham thokte haiba maram asina Manipur dagi su asi lokthoknaba cabinet na warep lawbani haike arm license renew tawbada Churachandpur na renew tawba verification tawba yaroi haidiba sigi achouba maram lei hainasu mahakna phongdokhe Mahakna makha taraduna haujik phawbada kem tawriba MLA marigi masak khanglei makhoi adude MLA TS Radhesyam MLA Karamsyam MLA Paunam Brojen amade MLA Raghumani ne mamangda MLA Susindro masamagna minister oidringai MLA oiringai LDA ge chairman oina leringai chawkhat thorang kaya paikhatpa ngamlaga atopa MLA khudam oina TS Radhesyam na magi kendrada karigi chawkhat thorang paikhatpa ngamdribanu haiba wahang su hangkhe